ngasi phongkhiba tongan tongan ba manipuri si phongsingi maruoibi I pausing myamna thamjagi ahanamada isel express tagi lakhosaraga junta gi lanmina sagaing village tagi misamanga hatkre kunna phaduna pukre junta gi lanmi singa resistance force singa akan mamonda lan soknarigi matam sida hokhiba ningtoka ban mita Myanmar gi junta lanmi gi troop amana Salingi township ta laiba sagaing region gi khungang amabu occupy tawsilaba matungna mafam adura laiba khunja manga nongmaina kaptuna halaba matungda atopa miyoi kun amana phaduna pukre haina local source amada phongdorakli laikhidraba victim manga dugi haksang sing mathangi nimit laiba popo nimita yomlona ba village yaimen taung amasum yaimen mayukta gi phangmangam khi haina resistance force na Myanmar now report pirakpagi khangmangamle Makhoi manga adugi manungda ani amati makhoi gi makok tangkhai amamam yaoramdre madu makhoina miyoi sing adugi makok tu nungmoina namlaga kapadagi thokpani thaudo adura lan thengnaba yaukhiba salingi people's defense force ki member amana phongdorakpada makhoi su makhoi gi khauri amadi thabakna singbada nungmoina panduna asu open nangki hairi makna makata na phongdorakpada lan aduda yawba laikhidraba lanmi ani sit use sei khundra amadi ang moye say nipugo mga diye main town gi nungsup thangba sarukta phangmangam khe duga atopa ani amana kha nungsup thangba khungang adugi sarukta leiba aruba mongpham amada napi na khumjindunu leram thenakhi mga suba haksang aduna awong khine say nipugo tare ni haiba khangmangam le duga makpu maphum adugi awanglomda kilometer amamuktang salaga asiwaksang oina thenakhi ben hai PDF ki mekedi ki phongdorak pada aruba mongpham na phumjinduna thamlamba belezer ani amadi u yan masat miyoi sing ni hauju phawba makhoi ani gi masak khangdok ngamdri Myanmar now na salingi central police station ga contact tawnaduna shikraba miyoi sing adugi matangna paw lawna bo honarabasu hauju phaw yoina makhoi gi mekedi gi response amata pirak palaitri haina now gi mekedi gi phongdorakli Tanja sida junta lengak nadi makhoi gi offensive sathabada civilian singda target tawi haina shiragliba maraldo kana yaningdaba phongdorakli haina su pausna palakli makha sathara poina topa paw mana waithau part se eviction tawnaba notice thokre Thobal district ki tangjeng singi mamang thangmada leiriba waithau part water body gi akoibada masu manungda nga gi farm ringba namadi fencing khaduna nga yukna basingna lakdiba August mari gi nungthil pung 3:30 phawgi manungda farm gi nga phadoktuna amadi leiriba polam sing masa masana laukthoktrabadi lenga ki maikei digi laukthok haina SDO lilongna hokibani thoka ban mita notice ama thokre hairiba notice asigi matungina karigumba lenga na piriba matamasi phawgi manungda encroacher singna masana khangna fencing ring ban fish farm amadi commercial fish farm sing lenga na laukthok haina khangalakli Panma yai haukiba jungi sai sing taragani thudesu waithau protected forest area da su illegals encroacher ni haiba yum humfuga mapanama su lengana eviction tawkiba lekre handaki lengana rakholakli ba ani suba khongthang asida waithau part ki akoibida leiriba lenga ki state land singda ain kaina lam khupsiliba singsu takthorapa yai haina thajari haina pausna makhatarakli makasa tharak poina pongna phamdagi topama roiba paukhrana India ki oina JJM mapung fana paikhatpa state singi manungda Manipur na 13 subada leire lebasi ki oina Jal Jeevan Mission mapung fana paikhatpa state singi manungda Manipur na 13 subada leire masum state asi khwaidagi ningthina thabak tawba mari suba state chuwari hauju phawbud state asi ki khungang samri ga tara gi yumthong kudingda thaknabi sing mapung fana phangan ba haukre haina PISE Minister L Susindrona house ta thamkre ngasi phamkiba Manipur Legislative Assembly ki demand discussion da PISE ki demand opposition MLA singna pukhalakhiba police kat ki pakum piraduna Minister Susindro naki JJM asi hauji state asi da sada 72.41 jauna loishin mangamle mission asi gi makhara apunba khungang lisingani ga songa ga yangkhai ga taruk ki manungda khungang samri ga tarada yumthong khuding da thaknana be ising mapung fana phangan ba okre lemawriba khungang sing asidana pipe samba teng sabana singbagi thabak sathari mission asigi makhara yumthong kudimakta thaknana bi ising phanganana ba pandam thamli mangna hai sei kun kunthra da phumkiba pipe sing asi matamgi matung ina sindokpagi thabakti pekhali adubu lambi wangkhalakpa amasung pakthorakpana maram oiduna sindokpagi khudung chaba leitraba pipe sing adudi mission asigi makhara anauba pipe masilagani mission asigi manung sana paikhalakpa thabak thoram singda MLA sing amasung miyamna mateng pangbiyu masiga loinana matam
चानब की हौदबा बिल की सेंफम सेशन की मनुंग पिथोकनब थौरांग तौगे सुसिंद्रोना मखा ताना हाइकी JJM असि इंग लिसिंग अनि ग कुनग मरि फावगी मनुंगदा लोसिंदुना युमथोंग खुदिंग इसिंग पिथकननब पन्नम थामली JJM की थबक सिंग असि अनमना लोकल कॉन्ट्रैक्टर न सुई थबक सिंग असि प्रोग्रेस लाइन चली अमसुंग क्वालिटी गांगना थबक सुरी हाइबगी रिपोर्ट फंगे मिशन असि की मखादा कंपनी न सुगदब थबक सिंग हौदे हाइब अरानमनि थबक असि हौनबा सोइल टेस्टिंग अमदि डिजाइन येकपदा थामानि संगी मसी लोइरकपदा नोंग का हेन सुखिबना थबक सिंग खुमांग सोक्सिनबा ngamdabani makna hai Asian Highway की लंबी सेमखिबसिदा MSIDCL ना फोक्तोखिगदबा पाइप यावरी हाइबगी पाव फंगे प्राइम मिनिस्टर की गति शक्ति प्लान की मखादा मैपिंग तौबगी प्लान लै मसीग लोइनना पाइप फुंगदब अवाट पखरसु लै तौगदोरिबा थबक थौरम खुदिमा अमत ओइना सतमिनदुना पांगथोकमिनसी सिंगी मफम सिंग उमंग कोकथोकपना इसिंगी अवाब मयुक नहली अमसुम इसिंगी सोर्स सिंग लैते मसीग लोइनना लमगी सयनबन सिंग लैरिबि इशू सिंग असि सोल्व तौनब होनबदा MLA सिंग मतेंग पांगबिदुन स्कीम सिंग मफम खुदिमक्ता माय पाकना पाइखतप ngamhanbiyo हाइना सुसिंद्रोना हाउस थमखि PSE की डिमांड ऑपोजिशन MLA के मेघचंद्र मसुम MLA TS लोकेशोना जल जीवन मिशन मपुंग फाना इम्प्लीमेंट तौब ngamdaba अरिबा पाइप सिंग सिंदोकनबा मसुम अनौबु वाटर रिजर्वर सानबगी पॉलिसी लेतबा मसुम ANDB की मखादा पाइखतप वाटर सप्लाई स्कीम सिंग लोइसिननबगी पॉलिसी लेतबगी मताना पॉलिसी कट पुखलखि पॉलिसी कट पुखलदुना MLA के मेघचंद्र नाइकी JJM असि इंग्लिश सिंग 2013 की अगस्त 15 दा हौदोखि थबक असि इंग लिसिंग अनि तरागा मरि फावगी मनुंगदा लोसिनगदबनि पाइखलिबा वाटर सप्लाई स्कीम सिंग असि क्वालिटी ngak वाली अमसुम कंपनी दि अवार्ड तोकिबा थबक सिंग सुबु लाखिद्रे थवोंग असि अदुमक सथरबदि मिशन असि माइ पाकलोय सेंडरना फन थादरगलिङे असिदा थबक असि निंगथीना ताहुसी मदु नत्रबदि फन अमुक तानबु वागनि हिराम असिदा कुपना यिंगसिनबियो महांगना हाय तंगजेंगदगी थौबाल थोंग फावबगी लंबी असि एशियन हाईवे की मखादा सेमलोयरे इसिंगी अनौबा पाइपलाइन असि लैनुंगद लैख्रे मसिना ताकपदि PSE अमसुम PWD अनि की मरक्ता कॉर्पोरेशन वाले हाबनि पाइप असि थिंगजिनगे हायरबदि लंबी अमुक थुगाइदब यारोय लंबी थुगाइरो हायरबदि पाइपलाइन तिंगनब लंबी लेतबना लम अमुक लौक्सिन बताबनि मरम अदुना हिरम असिदा मियेंग थमदुना JJM असि माय पाकनब होनबियो हायना हाउस थमखि पॉलिसी कट पुखलदुना MLA TS लोकेशन हाय इसिंगी GI पाइप सिंग असि लिसिलगलब मरमना कोहिंग कासिलक्तुना हाइजेनिक ओइद्रे अरिबा पाइप सिंग असि सिंदोंनब गवर्नमेंट की पन्नम लेब्रा मसिग लोइनना ANDB अमसुम JJM की मखादा सगलिब वाटर सप्लाई स्कीम सिंग असि मतम सांगना लौरिबसि करी मरमगिनो JJM असि सेंट्रल स्पॉन्सर स्कीम ने स्कीम असि की थबक सिंग सेल मतम साना थिदोक्तरिब करीगिनो हाइन हाउस थमखि मिनिस्टर L सुसिंद्रोना मरिकसुम पखोम पीरब मतुंग MLA सिंगना पुखलखिबा पॉलिसी कट अदु हंदोक्तुना डिमांड अदु हाउसना अमत ओइना पास तौकी हाइन सुपल्ली हौजिक ओइनदि मैम पाउस मतांग से लुसिनजरगे मसु मैम पुना अनौबा अपडेट ngamiनसी हाइन चैनल सिगी मकेरिगी थमजरी एंड थैंक यू